Lakadoriba Manipur Assembly Mikalda Imphal West ki Yai School East dagi mirep thengnanaba thaurang tauribi Thongnawjam Brinda na haikre madudi mahakna leibak asigi achumbagi jamak fana yamna lauzarabasu decision maker singna pumsoi soirakpadagi lamdam asi mangba yabagi fiwam lakpa maramna mahak legislature ama oiduna leibaki decision making gi thabakta yaudaba yadre khanbadagi Mikhal thengnanaba thorakpani PONYTV ga akhanana unaba amada Brinda na haikre mahak maiti ki banate lengak libasingna achoba threat oiriba leibak mangba yaba hiram kayada solution purakhidabani Mahak na haikre boat Leppa haibasi naha ahalgi wafam laite maru oiribadi quality capacity amadi vision aduni naha na Mikhal thengnaba matik chade hairibasi ahal oiraba mioi kaya leiribasi loina matik charabra Manipurda naha na boat Leppa YAROI haiba taragadi chahi kayadagi boat Leppa yabage haibasi chap chana lauthokpiyu Constitution na di chahi kunmanga surabadi election thengnabada ayaba piri haina Brinda na makata na phongdokre aina phane amna sum mai demak tuni haidana lepaga su mayuk na mangam daba adubu uridi ai mai thigi bir deba uridi haiba isu se resolve to na sakhiba matanda Manipur as a state adubu khoi gilai ri you know 19 lakh se singa tang kullaga sigi sita yam chaw ai chaw threat laiba isu ska kane aduna sigi pochi karai di sore in the state legislature dagi khoi gilai government sina sore kane aduna sila makhoi sum soi lai rabalina ai si samsala kanjida sigi policy level dagi sinduk ta taragadi lebak si de lay but threatening moi but deadly will issues me at thing no more ya si de elections fight government ta lay si ai angol li hena na hawi ba ngang me yawi ai khata ba me am ha ba da ma adu ani subuda ai hajilin si maha angi su na tiena khalle sakar pairaga lenga ko administration gi ba habisi matur matik sa ba haigadra haigodra haibadu adu gi capability ma gi kan hena ai man ko